ngasi numida wairam phongkiba tongan manipuri sifongsing amasum thokiba thawdo wathokising digi maru oibi I pausing khonga saraga manipur top channel gi maikeri gi myamna thamjagi ahanbada yumthang nariba mizoram da covid case hengalakpana state asidasu hengalakpa yabana section thorang lokhatle rajo yumthang nariba mizoram da covid case hengalakpana state asidasu matam ama hektada hengalakpa yabana lengakna mathau tabu section thorang sing lokhatpaga loinana mizoram gi border oiriba chuchampur amadi fairjolda testing amadi screening sathanaba akanba section wa khangankre haina Health Department Director Dr. K. Rajona Fungdokre COVID-19 ga mari lainana Manipur lengaki Directorate of Medical and Health Services na sinduna lamphel pat leiba Directorate asiki office ta sayol khudingi pangthokpa pawgi mifam amada saruk yaraduna Health Department gi Director Dr. K. Rajona makhatana hai COVID-19 second wave asi khara makhaidi nem tharakle positive webgi sang hantarakpaga loinana sibigi sangsu nem tharakle dubo sada zero leitriba phawbadi aikhoi puna covid ki SOP ngakminaba mathau tai hansu pawsna makhatana phungdorakle atopa pawmana Union Minister Chandrasekhar na yengsinkhre Union Minister of State Electronics and Information Technology Skill Development and Entrepreneurship Rajiv Chandrasekhar na ngasi Kwakaithel Bazar da leiba Royal Bagar Building gi Roman Tech PMKK laktuna yengsinkhre thoramga mari lainana Rajiv Chandrasekhar na hai India gi Prime Minister na North East ki lamsing de hena economic lainaba focus piri scheme khudimak phangananabagi pandam thamli maru oina PMKK asisu mipum khudimak yauhananabagi damak ngasi Manipur da lakpane Manipur gi nahasing employment pinabagi damak Manipur da thunglabane Manipur miyam gi honaba kanba masakhangi amasu Manipur gi miyam da laingak na phangaliba scheme sing yauhanba madi awang nongpok India gi economic phagat hanbada lainga asina pandam thamli hainasu pawusina phungdorakli atopa source amana Kilonser as Ripunil Bemaida NSN GPRN gi finance portfolio pikre NSN GPRN gi Kilonser as Ripunil Bemaida portfolio pikre haina Government of the People's Republic of Nagaland gi Ministry of Information and Publicity in charge Colonel Retired Joseph na thadorokpa sirol amana haidi sirol asina hai as Ripunil Bem Aina Manipur Nagaland Assam amadi Arunachal Pradesh ki finance ka mari lena bathapak thoram sing asidagi puna ba haubaga loinana makhataba order ama thoktriba phawa puragani haidi financial transaction sing ningthina sathaba ngamnaba amadi lakpa yaba khudong sadaba singdagi ngak thoknaba lup asigi mari lena ba government amadi Trade and Commerce Department sing business community singna authorized tawraba authority ga deal tawnaba inform tawkre haidena su pawsna report tawrakli marak thani state si wang bar thokpa paw khara friends na ISIS ki lusingwa Balid al Sarawi hatkhre yamna sauna mai pakpa ama oina friends na ISIS ki lusingwa hat mangamkhre yamlaba US ki lanmi sing amadi foreign aid workers sing hat khibagi damak wanted laukthokraba Greater Sahara gi lusingba Adan Abu Walid al Sarawi ngasi French ki troops sing sathaba akhanaba operation amada hat pangamkhre hari hiramsigi matangda French ki President Emmanuel Macron hai French ki forcing na Greater Sahara gi lusingba Adan Abu Walid al Sarawi hat pangamkhibasi French na Sahel gi terrorist gi mayukta sangsilakpa khongjang amagi atopa asoba mai pakpa amani haki Jihadis lusing basi kumja English singani ga kunda yamlaba French aid workers sing hatpada senaba miyoini lonena kumja English singani ga taraga tereta thokiba thaudo amada terrorist group asina US troops sing de attack toroktuna lanmi kya sikhibaga mari lainana kuiraba matamgi mamangdagi United States na wanted laukthokuna US gi matangna paw pirakpa ngamba miyoida US dollar 5 million ki sale gi mana laukthokrabani hainasu paw sina phongdorakli makhasa tharakpo oina atopa paw kharaga myam report oina thamjage kairau mating gram panchayat thugaiba yaroi club kairau AC gi manung chanba kairau mating GPSC Imphal East ki manung da khwaidagi chawba GP amani GPSC thugaiba yaroi haina Modern Youth Union Club ki sirol amana haidi
Serol asina hai GPSC Urup village amadi Kairao Muslim village ani na pulaga semani village ani gi voter masing asi lising tare ka sumna gi songa amuk lairibani haukibu kumza inglising amaga samapan maudraga nipan nagina inglising amaga samapan maudraga mapan gi session da Kairao mating GPSC lenga ki guidelines matungina GPSC ani thokna Kairao mating GP amadi Urup GP haina khaidok piu haina proceeding da lairibani Kumza English ingani ka taraga ni thuide gina taraga humdogi session da su amuhana administration da khudong sada ba leibedegi GP ani thokpina ba complaint lairibani adubo general assembly delimitation matungda tauragani haina matamdugi DC Imphal East na response speak ba lairabani GPSC gi miyam gi complaint asi lenga ki kariwu awat pa haibedi guidance da yadabagira haina Hangladuna voter masing di GP amagi lepam tokpa adudagi helabani hairena su pausin report tawna phongdorakli atop report amana mo GP ani thokna khaidok laga mitei amasu mitei pangal nak tanaba siliba MLA gi wakhal lebak thibani association Imphal East District Gram Panchayat GP 61 leibada subnagi 60 Kairao Assembly constituency da leiba Kiamgai Muslim Arab ti GP amadi Kairao mating GP da atamnana GP khaidolaga mitei amasu mitei pangal nakpak tanaba siliba local MLA gi wakhal leibak thibani haina Kiamgai Muslim Youth Development Association KMYDA gi serol amana phongdurakli serol asina hai Imphal East District ki khwaidagi chawpa GPSC Kairao mating GP amadi Moirang Kampu GP ni kumza English amaga samapan marfuga mapandagi Kairao mating GP khaidok piu haijabada ngasi fawba tabidraga karigumba miyamda khangandana narol Kiamgai Muslim Arab ti GP digi ward ahum laukthoknaba thaurang lamba asan mirai naiba wakhalon thadokpiduna hanagumna kaidana mitei amadi mitei pangalgi nungsinaba manganbigeno Serol asina makhatana hai kanagumba GP gi pradana lona sign taktholamba tarabadi maihawlangpok thokani masigi ona tainabada maihawlangpok thoknaba silaglabadi masigi thaudang khudimak mari leinaba authority na pugadabani GP gi delimitation tawbada Kiamgai Muslim Arab ti GP gi saruk ama phawba sokpa yaroi assembly gi delimitation tawba matamda GP gi su delimitation tawbana authority gi asumba khongthang oigani habisi club asigi asset pathajabani local MLA gi su asumba khongthang oigani sohari mari leinaba authority na GPSC gi miyamda GP anigi delimitation tawro haina thajaba PBU haina su khangaladuna thajaba pidaba tarabadi CSO amadi legal gi oiba thabak lakhonanaba sem saduna leire loinana GP ani khakta atamnana GP delimitation tawnaba thawrang lamba asidagi aikoi mikup na hum singna leisi haina su pawsin reporter rakli pawse loisilak poina tentakna atop report ang katanga mayam da thamjage Taliban lusingba mulaha baradar most influential peoples of 2021 gi manungsanba ngamkhre Taliban gi Hanatkada nauna laukthokhiba caretaker government deputy prime minister oina thaupuriba Mulaha Abdul Ghani Baradar Time magazine nauna thokhiba khangalaba miyoi samagi oiba English singani ge kunga mathogi most influential people singi manungsan ngamkhre hari Taliban Afghanistan khudum sandringagi mamangna US amadi Taliban singi marakta satakhiba peace deal gi manungda Taliban US ka negotiation taunaba hotnabada Mulaha Baradar na asoba thaudang lauduna lusingki Baradar si miyamda yamna sauna influence piba ngamba thak wangba public statement kaya piba miyoini sohari Taliban gi oiba maru oiba hiram kaya lakpada maki matengna sapsaba waroisin puraktuna lakhibani kumza Englishing aniga kunda Afghan Zalame US ki akhanaba mihut amaga Taliban singa pangthokiba peace deal aduda Taliban ye makedigi Baradar na lusingkhibani amaramda Time magazine na thokiba sigi most influential people 2021 gi list aduda India gi oina Prime Minister Narendra Modi West Bengal gi CM Mamta Banerjee Serum Institute of India S2 gi Chief Executive Officer other Punawala Yauri Lunena US President Joe Biden Vice President Kamala Harris
amasum Chinese President Xi Jinping amadi US ki President Donald Trump na singba maroiba miyoi sing yaure henisu pau sina makata na report tawri classes 11 amasum 12 science students sing yamna kanagadaba pawma Vector Twitter Impal na COVID license manung sida yamna top service haibadi online only tuition for class 11 and 12 science ki offer tawzari mayamna apama subject khanbirakan yawbi khudong sabasu tutorial asina pizadi ahobi goina physics amasum chemistry subject na hauzagani amasum mathematics amasum biology classes singsu athubada hapsarakani yamna qualify oiraba teachers haibadi sahi maridagi tara fawi experience lairaba oja singna takpigani class amada maximum satra kunga manga khak oigani athubada makhada pizadi details contact number asida paw fawi amasum video asigi description asum yam hapsaramge